快乐！一起手，一起手。一起手。啊，一起干嘛？一起干嘛？是的。啊。哦。可以一起了对不？คนทุกตัวไม่ใช่หรอ danski 뭐 잡이거든. 아들 또 뭐야? 만 각하리지 또 시더기 시기 전에 타라 각하리니 하봐. 로아리시다 아이 폼지 야드래. 빠빠 엉차게 빠빠 엉차게 세. 빠빠 엉차 cái nó chạy siêu ít xa này. Pamage samlang bên magi dress yo papai puk chi dia loi de. Papai puk si yadre he si de. Ala pamage lo. Lo oh ta sang ini. 30분 레디 알아? 1, 2, 3, 예! 시간 하나? 와, 가이셔 또 이놈 비면서? 꼬꼬이 마마가 봉자가 시대이래 꼬꼬 있었더래 마마마즈 눈물이 이기만 신영아 시기야 이기 런스데이래 알아서나 허니 아마 거의 꼬이러가 짤라가 싸드고 과 빠빠이 혼다봐 과 Cingarang nung dang di ini, ada mau kau ini satu je kau, buat heka boga, buat nungan boga kau, kau nungan boga saksa satu je, buat kita teh, masagi taza bagi, satu ni, how bro, as sugar lah aja, sugar aja ni mana, apa dia hiram ni, tagai, tahu le sudah. 빨리 봐. 나와. 으이. 여기. Kumok pe agiro si ai 754. Lâm đại de delivery lại về mà gitu. Mami nya pada jauh. Mami nya post data cái mới làm đi. Pas cái đấy yên kìa. Yên ngủ. Về mà đi. Khi chế đang sử dụng cái này mai chăn nó có mẹ mà làm sao mình giờ thế này. Hiểu không mà. À đây nè. Thế đi ra. Wow, em thấy vậy. À. 삼두진의 가리 물도 불러줘야 돼. 잘했어. Yeah. Ai biết quay kì. Mà kia luôn cái nè, pầm đầu gì mà soi à bà. Mà hẳn là thua video. Mà hẳn là thua video tu. Thua video. Thua, mà hẳn chắc điều. Thấy chưa? Aswa. 야 post tại hết gì thế? Hack puto của hàng tụ của cái này sẽ là gì? 수더비다. À coi về mà gì thanh mà gì đó? Thanh mà gì mà gì? Quá. Yeah bro. Cái nó may cái. Foto. Sẽ foto nama gì sẽ? One, chôm ta một. 1, 2, 3. 와, 처음다. 맴 처음다. Xong cameraman anh hôm suy. Xe nâng phòng một xe với mình nuôi hôm nuôi mình phòng một. Hả bố? 1, 2. Sao mình diện nó hay với ngạc tăng đi theo mình diện đâu chẳng chết lìn nữa. Đây gì phúc cái giờ ngày rồi mà thắc cái này này. 1, 2, 3. Đấy, 됐어. 아 누가 거기는 지셨도 이제 무엇기 싹싹은 때. 무엇 농안 놈이 떴다 버기 거. 얌산하기 왜 와니? 아 거기는 지셨도 이제 행한 거니. 마닝다 마탄다가 펌바이래도. 미사오라 그니. 생미롱 역살래. 왕페이 켄드라. 왕페이 켄드라 요래. 왕페이 켄드라 젠덕디. 아론다 자다부터 얌좀 버디 시전. 아이가 하이브라 때지. 아시에 거의 강대. 미나드라. 아도
ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯊꯕꯛ ꯀꯃꯥꯏꯅ ꯄꯤꯒꯗꯒꯦ ꯄ꯭ꯔꯖꯥꯗ ꯄꯩꯁꯥ ꯀꯃꯥꯏꯅ ꯊꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯇꯦꯛꯅꯤꯛ ꯑꯃꯗꯤ ꯃꯁꯥꯅ ꯈꯪꯖꯔꯕ ꯃꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯒꯤ ꯃꯥꯗꯣ ꯈꯟꯕꯗꯣ ꯆꯨꯝꯃꯦ ꯋꯥꯈꯜꯂꯣꯟꯅꯤ ꯁꯤ ꯑꯣꯄꯤꯅꯤꯌꯟꯅꯤ ꯃꯁꯤ ꯑꯣꯄꯤꯅꯤꯌꯟꯅꯤ ꯄꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟ ꯑꯗꯣ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯚꯣꯠ ꯀꯥꯕ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯑꯗꯣ ꯑꯅꯧꯕ ꯃꯤ ꯃꯌꯥꯝ ꯀꯥꯔꯛꯄꯁꯦ ꯁꯤꯗꯤ ꯅꯨꯡꯉꯥꯏ ꯋꯥꯈꯜꯁꯤꯗ ꯑꯅꯧꯕ ꯆꯦꯟꯖ ꯑꯃ ꯂꯥꯛꯀꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨꯒ BJPꯁꯦ ꯃꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯎꯕ ꯃꯥꯜꯂꯦ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤꯒ ꯐꯪꯕꯗꯦꯀꯣ ꯇꯝꯄꯥꯛꯇꯗꯤ BJPꯅ ꯄꯥꯛꯇꯛꯅꯅ ꯅꯩꯕꯒ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ ꯌꯥꯜꯂꯤꯗꯣ ꯆꯤꯡꯗꯕꯨꯗꯤ ꯈꯔ ꯌꯦꯟꯅꯒꯅ ꯇꯧꯔꯁꯨ ꯇꯝꯄꯥꯛꯀꯤ BJP ꯁꯔꯀꯥꯔꯁꯦ ꯃꯌꯥꯝꯅ ꯄꯥꯝꯕ ꯁꯔꯀꯥꯔ ꯑꯃꯗꯤ ꯑꯣꯏꯔꯛꯏꯌꯦꯕ ꯍꯧꯖꯤꯛꯁꯦ Hey, Ishabi. ꯅꯨꯡꯁꯤꯔꯤꯔꯣ ꯅꯨꯡꯁꯤꯕꯤꯗꯩꯔꯣ ꯅꯪ ꯅꯨꯡꯁꯤꯕꯤꯗꯩꯔꯣ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯨ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤ ꯇꯧꯕꯤꯔꯣ ꯅꯨꯡꯁꯤꯕꯤ ꯑꯩꯒꯥꯕꯨꯛꯇ ꯅꯨꯡꯁꯤꯕꯤ ꯇꯧꯕꯤꯔꯣ ꯁꯤꯗꯅꯤꯅꯦ ꯂꯥꯛꯇꯣꯏꯁꯦ ꯃꯃꯥ ꯂꯩ ꯃꯃꯥ ꯂꯩ ꯑꯗ ꯃꯃꯥ ꯂꯩ ꯑꯁ ꯂꯣꯏꯔꯦ ꯃꯥ ꯊꯧꯔꯒꯦ ꯑꯗꯨꯝ ꯁꯤꯁꯤꯗꯤ ꯀꯗꯩꯁꯤꯗꯤ ꯃꯤꯌꯣ ꯃꯈꯣꯟꯒꯗꯣ ꯇꯤꯠ ꯌꯥꯔꯤꯁꯦ ꯊꯧꯔꯒꯦꯁꯦ ꯌꯧꯔꯔꯣꯏ ꯅꯪ ꯈꯨꯊꯧꯗꯨꯗꯤ ꯁꯨꯡꯌꯧ ꯌꯧꯔꯔꯣꯏ ꯕ꯭ꯔꯦꯛꯇꯣ ꯄꯥꯏꯕ꯭ꯔꯣ ꯑꯃꯣꯠꯄꯁꯤꯗ ꯇꯨꯔꯦꯅꯤ ꯁꯨꯔꯕ ꯌꯥꯝ ꯂꯩꯔꯦ ꯚꯣꯠ ꯀꯥꯕꯩ ꯆꯥꯛ ꯅꯠꯇꯦꯀꯣ ꯑꯃꯨꯛꯀꯁꯨ ꯚꯣꯠ ꯀꯥꯕꯩ ꯅꯠꯇꯦ ꯁꯤꯗꯤ ꯐꯤꯔꯥꯟꯕꯨꯗꯤ ꯑꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯝꯕꯤꯔꯝꯃꯦ ꯍꯧꯖꯤꯛ ꯀꯥꯏꯔꯪꯗ ꯑꯗꯨꯒ ꯑꯩ ꯑꯣꯐꯤꯁ ꯆꯠꯂꯦ ꯉꯁꯥꯏ ꯑꯩꯅ ꯄꯨꯛꯀꯤ ꯋꯥꯔꯤꯗꯣ ꯄꯨꯛꯁꯦ ꯐꯖꯅ ꯅꯣꯏꯔꯦ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯑꯗꯣ ꯁꯝꯃꯔ ꯌꯧꯔꯛꯑꯕꯅꯤꯅꯀꯣ ꯐꯤꯔꯣꯟ ꯑꯝꯇ ꯆꯥꯗ꯭ꯔꯦꯕ ꯄꯨꯛꯁꯦ ꯂꯣꯏ ꯀꯪꯊꯣꯛ ꯂꯩꯔꯕꯅꯤꯅ ꯊꯕꯛ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯤ ꯆꯧꯒꯤ ꯀꯩꯅꯣ ꯍꯥꯃꯦꯡꯒꯤ ꯄ꯭ꯂꯥꯟꯁꯦ ꯉꯁꯤꯒꯤꯔꯣ ꯍꯌꯦꯡꯒꯤꯔꯣ ꯀꯟꯐꯥꯔꯝ ꯑꯝꯇ ꯇꯧꯁꯤꯕ ꯒꯥꯔꯤ ꯊꯥꯎ ꯌꯥꯎꯗ꯭ꯔꯦ ꯑꯆꯥꯄꯣꯠ ꯆꯥꯐꯝ ꯌꯥꯝ ꯂꯩꯔꯝꯃꯦ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯒꯦ BOCꯒꯤ ꯊꯣꯂꯣꯛꯆꯥꯟ BOC ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯂꯩꯕ꯭ꯔꯣ ꯊꯣꯂꯣꯛꯆꯥꯟ ꯍꯥꯏꯕꯗꯣ ꯑꯗꯨꯗꯅꯦ ꯑꯗꯨꯝ ꯃꯊꯛꯇ ꯀꯦꯐꯦ ꯑꯃ ꯂꯩꯔꯝꯃꯦꯕ 100% ꯍꯥꯟꯕ ꯍꯧꯈ꯭ꯔꯦ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤ ꯕꯦꯒꯁꯦ ꯉꯁꯥꯏ ꯃꯣꯏ ꯃꯌꯥꯝ ꯇꯧꯕꯩ ꯃꯃꯥꯡꯗ ꯍꯥꯞꯆꯟꯗꯅ ꯃꯅꯤꯡꯗ ꯑꯣꯏꯅ ꯍꯥꯞꯄꯤꯅꯦꯕ ꯍꯧꯖꯤꯛꯅ ꯋꯥꯛ ꯁꯥꯏꯠꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯉꯁꯥꯏ ꯋꯥꯛ ꯁꯥꯏꯠꯁꯦ ꯂꯥꯞꯃꯟꯕꯩꯀꯣ ꯒꯥꯔꯤ ꯊꯥꯎꯗꯤ ꯂꯣꯏꯕꯤꯅꯤ ꯑꯗꯨꯝ ꯊꯥꯡꯃꯩꯕꯟꯗꯩꯅ ꯑꯩꯈꯣꯏ ꯂꯤꯂꯣꯡꯒꯤ ꯊꯣꯡ ꯂꯩꯕꯗꯣ ꯑꯗꯨꯐꯥꯎꯅꯦꯕ ꯑꯗꯨꯝ ꯆꯠꯂꯤꯁꯦ ꯒꯥꯔꯤ ꯊꯥꯎꯗꯤ ꯄꯨꯊꯥꯡ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯃꯥꯏ ꯃꯤꯠꯀꯁꯦ ꯃꯨꯁꯨꯠ ꯃꯨꯁꯜꯂꯦꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯦꯞꯄꯨꯕꯩ ꯆꯤꯡꯂꯦꯝꯕꯤ ꯍꯣꯏ ꯑꯃꯨꯛ ꯂꯧꯔꯒ ꯌꯨꯝ ꯍꯜꯂꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯕꯅꯤꯅꯀꯣ ꯑꯩꯁꯨ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯅꯕ ꯍꯧꯖꯤꯛ ꯍꯥꯃꯦꯡ ꯂꯩꯕ ꯆꯠꯇꯣꯏꯅꯤ ꯇꯞꯄꯤꯔꯕ ꯆꯠꯈ꯭ꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯪꯕꯅꯤ ꯃꯤ ꯂꯩꯍꯧꯔꯒꯦꯔꯣ ꯄꯄꯥꯅ ꯂꯧꯕ ꯂꯥꯛꯏꯁꯦ ꯅꯪ ꯂꯩꯍꯧꯔꯒꯦꯔꯣ ꯇꯧꯏꯁꯤꯕꯣ ꯕꯥꯏ 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 ꯇꯧꯊꯣꯛꯑꯝꯃꯣꯗꯅ ꯁꯤ ꯕꯣꯕꯣꯛꯇ ꯀꯤꯔ ꯂꯩꯔꯤꯁꯤꯅ ꯕꯥꯏ ꯕꯥꯏ ꯊꯩꯌꯦ ꯂꯩꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯗꯣ ꯍꯥꯃꯦꯡ ꯑꯩꯈꯣꯏꯁꯨ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯌꯦꯡꯉ ꯊꯣꯡꯕꯅꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯍꯥꯏꯔꯛꯑꯔꯣꯏꯒꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯊꯤꯔ ꯊꯣꯡꯕꯅꯤ ꯑꯗꯣ ꯑꯦꯝꯕꯤꯌꯦꯟꯁ ꯑꯝꯇ ꯌꯦꯡꯉꯨ ꯀꯨꯛꯅ ꯁꯤ ꯂꯩꯔꯦ ꯇꯦꯜꯍꯩꯕ
ꯁꯤꯗ ꯍꯤꯟꯖꯥꯡ ꯁꯦꯝꯕꯤꯔꯤ ꯑꯁꯅꯤ ꯕꯤꯁꯅꯥꯁ ꯂꯩꯔꯦ ꯑꯇꯩ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤ ꯑꯗꯣ ꯚꯣꯠꯀꯤ ꯆꯥꯅꯕ ꯅꯠꯇꯦꯀꯣ ꯁꯦ ꯚꯣꯠ ꯀꯥꯕꯒꯤ ꯆꯥꯅꯕ ꯅꯠꯇꯦꯀꯣ ꯁꯦ ꯁꯤꯒꯤ ꯁ꯭ꯇꯣꯞꯁꯦ ꯁꯪꯒꯥꯕꯅꯤ ꯕꯣꯕꯣꯏ ꯆꯠꯂꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯥ ꯕꯣꯕꯣꯏꯗ ꯆꯠꯂꯨꯕ꯭ꯔꯥꯕ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯣ ꯈꯨꯝꯕꯤꯔꯛꯇ꯭ꯔꯦ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯦ ꯃꯌꯥꯝ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ ꯕꯥꯏ